Loyalam E-PAO tabi bakutima po hitrang susmitana namitangi pau pizari ahan bida baru headline. Kanglup ki iranga mari lenaba casting trial jathanaba Chuchampurda special NIA ki court hangdokre. Basta Manipur thaba yaroi habigi Wathok Loidringei da Central Force na labukta longmishing thabak shuba thinglei. Pung nifunipan ki general strike ngasi ahing noyai da loiragani. Pausandok na pijari. Kanglup ki iranga mari lenaba casting trial tathanaba Chuchampurda special NIA ki court hangdokre. Haukiba chahi lisingani kulhumdoi gi me ahumdagi thoklakhiba Kanglup ki irang asiga mari lenaba casting gi trial thizinaba Chuchampur gi district and session judge ki court asi NIA gi special court oina hangdokre. Union Home Ministry na Manipur High Court ki Chief Justice ka tanaraba matungda Chuchampur District ki Session Court asi NIA na investigation chathariba casting gi trial sing asi chathanabagi damakta special NIA gi court ama oina hangdokhibani. Central Government na paikal aliba khongthang asi handakta Justice Toma Kesorna High Court of Manipur gi Bapan Suba Chief Justice oina wasak laukraba matungdani. Hiramasiga mari lenana thokiba notification amana haribana special court asigi jurisdiction asi Manipur pumba extend tawgani. National Investigation Agency asi 00834 of 2008 ki section Taramathoida piriba sakti gi matung inna Central Government na High Court of Manipur gi Chief Justice ka tanaraba matungda Chuchampur District ki District and Session Judge ki court asi ek asigi section Taramathoy gi subsection clause 1 gi matung inna NIA na chataba investigation asigi schedule offensing shing asi trial chathagadabani. Chuchampur gi District and Session Judge ki court asina NIA gi special court oina mathau tawduna Manipur da tholiba irang asiga mari lenana NIA na chathariba investigation sing asigi case sing asigi trial chathagani. NIA na Chuchampur District Session Court ta paikhatpa case sing gi manungda mamang chahi lisingani kunmari gi December thada Jiribam da kukila lawba singna nupi ahum amasung angang ahum yauna punna miyoi taruk hatkiba adusu yauri. Hairiba case asi Union Home Ministry na lokhiba warep ki matung ina NIA da sinarkhibani. Basta Manipur thaba yaroi haibigi Wathok Loidringei da Central Force na labukta longmishing thabak shuba thinglei. Tha asagi kunda Siroi Lily Festival hodokpa numita paumi kangbu amana tongba MST gi basta Manipur thaba yaroi haina Maha Regiment ki kangbu amana ayat pathingba pibagi hauzik korkom na pung nifunipan gi general strike tawba yauna maikai kayadagi yaningda bafongdor ringei cherak asida Bisnupur District ki Thingubagi gi High Canal da lawmishingna masagi lawpham da changduna lawshuna bahotna bada Central Force na athingba pibadigi lawmishing lawsuba yadana lairi. Thodok thopam dagi phangba pauna haribana haukiba chahi lisingani kulhumjoi gi me ahum dagi thoklakhiba irang asina maram oiraga Thingubagi High Canal manakta leiriba maitegi lawpham sing asi chahi ani hena kana amatana law shuba yadana leirakhibani. Masina maram oiraga lawmi sing chaningai thakningai leitabadagi awaba kaya mayokna duna leiribani. Adubo hauzik asi irang khara farakpadagi lawmi singna mafam aduda changduna law shunaba chahi asigi haugalakpadagi hotnaduna lakhibani. Mafam aduda changduna law unaba hotnabada mafam aduda changduna law ubada mari lenaba authority dagi permission mathau tai haina lawmishingna haukiba March thadagi permission tanduna lakhibani. Loinana tongan ba warip kaya su lawduna law unaba hotnaduna lakhi. Adobo ngasi pawba permission amata fangdri. High Canal asida leiriba maitegi lawpham sing asiga thangnariba komgi lawpham sing di adumak tractor sizinaduna law khoidi. Matam kuina masagi lawphamda changduna law shuba yanaba permission tanaduna laklabasu pibi dabadagi ngasi asi lawmishingna tractor pusinduna law khoiba horakpada Central Force ki kangbuna permission yaudrabadi law uba yaroi haina athingba pikhi. Masina maram oiraga lawmishing masagi lawphamda law shuba phangdrei hiramasigi matangda mari lenaba authority na miting changbiu hari. Pung nifunipan gi general strike ngasi ahing nongyai da loiragani. Coordinating Committee on Manipur Integrity Kokomina Kaukiba Pung Nifunipan gi General Strike ngasi ahing nongyai da loiragani. Pung Nifunipan gi General Strike asina maram oiraga ngasi su Khwaramban ima kaithel yauna Tampaki district singda leriba kaithel sing phamna khidre. Tongan ba lalon itik tawriba dukan sing su thonglona khi.
General strike asigi manungda essential service Siroi Lily Festival yengba chatpasingi oinadi athingba lekhide. School, college amadi office sing hangnakide. General strike asibu saugatpasingna Central Force ki gari arakpasing khamduna Kanglaipak Manipur thaba sticker singsu napagi thabak chathaki. Kokomina Kokiba Pungnifu ki General Strike asina maram oiraga ngasisu Kaisampa Chingmairong Wangkai Singzamai Kwa Kaithela Chingba Greater Imphal gi maru eba lambi kayada General Strike asibu saugatpasingna thoraktuna lambi thingbagi tabak chathaki. Bisnupur District asu Kokomina Kori Pungnifu ki General Strike asibu saugatpasingna lambida thoraktuna achat awongshing thingki. Adubu Essential Service amadi Siroi Festival yengba lakpasingdadi thingkide. Hauzik Pabagi oina General Strike manungda pamdaba thodok shing thopagi paudi leitri. Loinana Security Force singna tongan mafam singda cheksin thorang lakhatuna leiri. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Patient sing awaba kaya mayoknare. Zanimski residents Dr. Singna tongan ba demand kaya taladuna matam kaktaba strike khongjang changsingibana maram oiraga hospital asida laying balak pa patient singda khudong chadaba kaya mayoknari adum oinamak emergency service ki oinadi hauzik phawagi oina akaiba amata leitri. Resident Doctor Association of the Janimski Makhada Resident Dr. Singna Changsingki Bakhungjang asigi matangda Resident Doctor Association ki President Dr. K.H. Anandana haikibada khongjang asigi manung channa PG gi mahairo singna OPD amasong ward servicing suspend tawkhre hari. Education Department ki thawongna mahairo sing awaba mayoknare. Hauzik ki oina leriba government higher secondary gi oja sing asigi transfer tobagi niyam asi mawong maril yamna tadaba thengnore. Oja kharana masagi professional ethics ki wangmada makhoida pirakpa transfer order adu thausadaba asi laibak thibani haina Federal Student Organization Kanglaipak Fesok na press ta thadorakpa cherolamana hairi. Fesok headquarter ki secretary education and library soibam David na khudek piduna thadorakpa cherolasina hai. Manipur State asida Education Department gi oina transfer order ama thoklapa matamda wanomduna hongdok hongjing tohanba kaya ama thengnore. Oza amana mahakna pamdaba mafam amada transfer pirakpada khangna chanaba thiduna wanomlaga transfer mafam hongbagi chanabe amasu kana chatharakli. Asingumba maram sing asina Manipur gi Loidringei Loya leiriba Manipur gi Education Department gi makhada leiba government school kaya amada oza warpagi problem mayam ama thorakli. Problem asina maram oiraga school kaya amada teacher pupil ratio asi akaiba kaya ama leiri. Masina state asigi education sector da marai chatharaknabagi achoba maram ama oirakli. Imphal area dagi lapna leiba school sing hauzik ki oina oza masing watpadagi leiriba oza khara aduna masagi tolapdagi paisa puthoktuna local area dagi oza nektuna lairik tamhanba phawba yauri. Masi education department gi amna laibak thibani. Cherosina hai laibak thibadi tungi yumbi oigadoriba mahairu shingbu takpinabani haiduna leiriba oja singna masagi mathau khangdana asisu amani. Thagi talap soidraga loire haiba wakhalun amada laikhiduna oja singna school chang naina kadaba matam chana school laktaba class lobidaba school thengna laklaga ngana hanba maram chadana sutina chingba Loba asina chingbasing asina mahairoi shingda mahai mapung fana tamba ngamdabadagi government higher secondary school sing asi mutharakpagi achoba maram ama oirakli. Maru oina Loidringei Loya da leiriba government higher secondary school asi baga pangkhak oire. Ozamatik channel leitabana mama mapa oibasingnasu school sing asida tamhaningba phawdre. Masi education department asigi yamna ikainingai oiba masak amani. Khunai amagi yumbi oirakadoriba mahairoi shingbu Changsang lauba masak misyak amamam oinaba sembada oja singgi thodang yamna chawi. Maramadana oja singna masa da pirakliba thodang amadi posting sing adu wachat wanom tawbidana mahairoi khunai asigi damak thabak oina pangthokpinaba haijari. Loinana Manipur gi education department nasu athuba matamda department asigi oina transfer policy ama semduna Manipur gi mafam kayada teacher pupil ratio chana dana leiriba school sing asisu yengshimbiyu haina phongdorakli. Sakhangdaba singna nongmaina kaplambagi mayokta wakat mifam chathakrai. Sakhangdaba khutlai paiba miyoi amana ngarang numidang iroishemba mayai lekai da leiba imoinu fish sector da nongmai kapshilamba thawongbu yaningdaba phongdoktona ngasi lekai gi meira paibi singna wakat mifam chathakrai.
Thawdok aduga mari lainana wakat mifam chatharibasinga phongdokhibada ngarang numidang pung 8 lom taramdaida angoba machugi Honda Activa thauraga lakpa helmet opa miyoi amana Imoino Fish Center asida inomai kapsilamlaba matung mafam adudagi khonglei thuna chengki Fish Center asi Janam Binod Elias Tomba apopa TCH Born Singh kauba miyoi amagini Thawdok adubu yaningdaba phongdoktuna ngasi Laikai miyamna wakat mifam asi chathagibani sakangdaba singna Fish Center asida nomai kapsilamбagi thawong adu yamna laibak thibani yaningdaba kaya leirabasu punna phaminaduna warushin ama puraknaba honaminasi maduna taduna mi kungna tariba mafam asida nomai kapsinduna aki akhang pibagi thawdok asidi makhatana tawbiganu kanana karigidama kapsilamlambano haibadusu athubada sengdokpiyu hairi Anirak Suba oina Home Ministry na Dalida wari sana na basiliba asida tampaki CSO sing saru yaroidori. Manipur da thokliba chahi ani henjilaklaba kanglupki irang asigi waroshin ama puraknabagi pandamda Central Lenga ki mityeng makhada Ministry of Home Affairs na lamdam asigi tampaki Civil Society Organization CSO sing yauraga ngasi Dalida pangthokani haina toramba mifam adu yethokhrei Mifam adu yekthokpagi chapchaba maram Ministry of Home Affairs ki maikaidagi khangalaktrabasu tha asigi kuntareta oina mifam pangthoklagani mifam adu da soidana saruk yabiyu haina ngarang Ministry of Home Affairs ki maikaidagi tampaki CSO kharagi luchingbasingda khangalakre hari Hiramasigi matangda pauchi asina phangba paugi matung inadi ngarang Ministry of Home Affairs ki pautak matung ina SIB Subsidiary Intelligence Bureau ki Joint Director amana telephone toraktona khangalakkibani hari nakal amaromdana Ministry of Home Affairs ki maikaidagi tha asigi kuntareta dalida wari sanana ba khangalakkiba adu tampaki CSO singna mifam adu saru yadabagi phibamda lei hari tampaki CSO singi luchingba amana pauche asida phongdorapagi matung inadi mamang thagi mangada maitei amadi kuki CSO sing punna yawa mifam ama Ministry of Home Affairs na dalida sinduna pangtokhi mifam aduda nakal animakna puthokkiba point taru yawa warolda kuki CSO singna khudiek piyu haiba yakhide ani suba tangkaki oiba mifam ngasi phawba pangthokpa ngamdana lakli maitei amadi kuki zo phurukki CSO singi marakta lagi waroshin puraknaba wari sanakadaba oirabadi nakal animakta thabakta onthohanba ngamba third party ama yahongadabani haiba wafam adusu ngasi phawba thabakta onthoktri maram aduna Home Ministry gi maikaidagi sinba mifamda Manipur miyam gi mihut sinduna CSO singna saru yafam thokte haina su phongdorakhi Central Lengak amadi Central Force ki thawongbu akanba maungda yaningdaba phongdorakli Haukiba May Kunda Mangasuba Siroi Lily Festival 2025 Haudopa Namitta News coverage Tongnabagi Infaldagi Ukrul Tamna Amzugi Press Team na Tongba Manipur State Transport Bus ta Gwaltabi da Leiba Maharajaman ki personal singna bus adu da iriba Manipur State Transport haiba wahai asidagi Manipur haiba mayek asi lauthokadabani haina thingduna thamkiba thodok adubu Committee on Protection of Maitai Victims Morena akanwa mongda yaningdaba amadi condemn tawrakli Protection of More Maitai Victims More ki convener na press ta thadorakpa cherola sina makhatari badi thoki bathodok asina maram oidunda Manipur gi State Festival ama oiriba Siroi Lily Festival asina chingmi tammi tangkhul mitai ani gi mari dasu achoba yetpa ama pibada natana Manipur gi integrity amadi harmony da chauna akaiba pide Manipur State asida Central Government amadi Central Forcing na tawning bada tawba amadi State asida khundariba kanglup masel nungshinadanabagi sinba thawong kaya adu mayek singlakli State asida thokliba irang asida Central Force na nakal namada tongshinduna michang mikhai naibagi thawong adu handaki thodok asina mayek singna takle hari Manipur State asida Manipur Government ki bus amabu mafam kharada changba yaroi haina thingliba Central Force Maharajaman ki nungi oiba wahanthok asi karino haina Protection of Maitai Victims Morena hangbaga lunana athuba matamda Manipur gi Governor Chief Secretary amadi DGP Manipur na miyamda sengdokadabani Kuki singna Maitai singbu Siroi Lily Festival asida saru yaba lakpada athingba thamkiba asida Central Force amadi State Administration na nakoina na mateng pangshilabra habigi wahangsu Protection of Maitai Victims Morena hanglakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Arobada marueba pau amuka hana pizari
कांगलुप की इरांग मरी लेनबा केस सिंह ट्रायल चथनबा चुचांगपुरदा स्पेशल NIA की कोर्ट हांगदोखरे बसता मणिपुर थाबा यारोय हाइबगी वाथोक लोइद्रिङैदा सेंट्रल फोर्स ना लबुकता लौमिसिंग थबक सुबा थिंगले पुंग निफुनिपान के जनरल स्ट्राइक नसी अहिंग नोंयायदा लोइरगनी matang asida Loyalam E-PAO na numidangi pau pibel lojare tabiri ba khudimako amuka hana khurumjari